Paris Olympic Games 2024 Ngasi Numidang Malemda Ahanba Oina Stadium da Houdoktana Paris ki Seine River gi Akoibada Houdoklagani Pawasi ngasi nungthil fongkiba kangla paw siedagi lokhatjabane Sahi mari leiraga pangthokpa malemgi khwaidagi chawba sanabagi changdamnaba Paris Olympic Games 2024 ngasi haunabi matungina India gi matamda numidang pung 10:30 tabada Houdoklagani Games asi Malemda Ahanba Oina Stadium da Houdoklaroi France ki konong Paris fauduna cheliba masaknai ba turel singi manungda Seine River gi Akoibada Houdokadaure Games asida malem gi laibak chanirom dagi athlete lising taraga chamnga rom na tongan ba masana kuntraga ni thoigi event chahumga kunmapan da sangdam nagadaure handaki kuntraga humdoi suba Olympic Games asida India gi waina athlete chamaga taraga tare na tongan ba masana kunda athoi ahen tanagadaure ngasi dagi hauraga mathang thagi August 10 fauba pangthokadoriba Games asida India gi waina shooting da athlete kunmathoi hockey da athlete 10 table tennis da athlete nipan badminton da athlete taretna saruk yaduna khwaidagi chawba athlete masing oire masida natana wrestling archery boxing da athlete taretna saruk yare makha tarakpa oina golf da mari tennis da ahum swimming da anne cycling da anne equestrian judo rolling amade weightlifting da sanaroi amamam su saruk yare ngasi hawdokpagi thauram asida badminton gi saknai da bi sanaroi PB Sindhu amade table tennis ki saknai raba sanaroi Sarat Kamal na flag bearer oigane handaki games asida India ki oina hockey masana da Punjab tagi sanaroi kunna khujing oiduna laibak asigi chawthok chaningai oire handaki games asida iraibak iramdam Manipur gi oina de weightlifting gi kg ne fuga mapan gi kanglupta Tokyo Olympic ki silver medalist Saikhom Mirabai chanu saruk yavada natana Tokyo Olympic ki masana da bronze medal fangkraba Nilakanta Saramasu ultimate Olympian oina saruk yare mamangi Tokyo Olympic 2020 da Manipur dagi sanaroi mangana sangdamna basida saruk yakhibane handaki asida khangan hantarakpa asida miyamgi thamoida nungaitaba poknadabadi natte adubu handaki games asida laibak asina medal gi damak Saikhom Mirabai chanu dasu asa chauna thambaga loinana laibak asigi midyangpham oigadaure August 3 Mirabai chanu gi tawba ngamba sakti adu Paris Olympic Games ta utuna sanagi medal purakpa ngambada natana malem gi sanabungda Manipur imagi mingsat thamlamba oirasanu handaki asida India na hanadagi medal masing helakpa yai haina chauna midyang thamna ring cultural program kayaga loinana Seine River gi Akoibada Houdokadoriba Paris Olympic Games asi malem gi tongan balaiwa kaya na chauna midyang thamna baga loinana makhoi gi performance ngaiduna lainakre Aroibada Manipur imagi mamomloi koloi minglenda Saikhom Mirabai chanuna sanagi medal ga loina halakpa ngamba oirasanu haina mapugi mafamda thauni jare